Mr. Bean की biography life career इचम चमना मीबू नोकहनखिबा हरावहनखिबा अमसुंग मतम खजिकता पॉपुलर ओइखिबा कॉमेडियन अमनी मिस्टर बीन एक्चुअली मागी मिंग मिस्टर बीन कौदे मसीदी निकनेम नि मागी असेंग मिंग रोवान एटकिंसन कौई मसाना पिकलिंगैदगी फागी तौबा हिरकपा चिन फैदोक फैजिन तौरगा नत्रगा मिट लैगी मतेंगना मीबू नोखहलकपा मियोइनी चावरगा एक्टिंग तौरगा तौब नते मागिसे मांगोंदे स्पीकिंग डिसऑर्डर लै वा ngang फजरंगमदी आंगांग ओइरिंगैदगी कॉमेडियन अफावबो ओइनिंगलखी वारी सुली मिंगोंदा अदुबु मीना नोकना बिरम्मी वा परेंग अमा फजरंग ngang ngamdaban nangna kari comedian oigani haiduna anyway magi masagi problem singasibu career da onduna aphawbo oiki migi machadi Rowan Atkinson film TV show amada changnaba hotnarakpa tanjada awaba kaya mayoknaki salu mafamdagi reject tobiraki wa ngangdana mi kaya entertain tawhankhiba afawbe actor amadi comedian singi manungda ngasidi mahak ama oikhre Mr. Atkinson 1955 ta England gi coastal city da yamna lairib imung amada pokhibani mapa lomi ni mama su just yum se na binupi ni Mr. Bean angang oiringaidagi nok kherakpa mioi ni mama na basingbu machin gi mateng na mong face malhandura mi bu nokhalami lairik ti phai Mr. Bean ase aduna England gi Newcastle University dagi electrical engineering da graduate tawrakhi Mahak Oxford University की MA ni लाइक तमना एक्टिंग की प्रैक्टिस सु तौरकी लोइनना कॉमेडी की वारी इसिलमी अदुगा मदुदा सागदब कैरेक्टर सिंग अदो यकलमी मसिदगी माना तपना भाप तारकी महाक विजुअल कॉमेडी तौबदा एक्सपर्ट अमनी नोमदी सोइदना फाउगनी हाइबसे कॉलेज टाइम दा प्ले मचा कया दा सरुक याखी अदुबु वांगांग प्रॉब्लम ओइबना मपुंग फाब ngamde performance paramde mabu tanthok piraklammi tuminna lining daba miyoini mahak aduna TV show kayada yaujagi haiduna apply tawi adubu reject tobirakhi wakhan kaithaki depression oiki magi life ki matang amata Mr. Bean na khanthaki aigi problem ase karino mana khanjai acting matam dadi ai wangang bagami acting natabada wangang ba ngamdabagi wani masigi matung amuk hanna apply tawba horaki failure amani khalude masana mai pakani haibagi full thajaba lairame confidence lairame kanglup amana hai phibam siga figure siga kari actor oidorino magi electrical engineering aduga mari lairaba job ama tawdadana adubu mina khangdabanai Mr. Bean arai acham minate awatpa ama leibagi wani mana khalaki migi company da mabu accept tawraroi masidagi Oxford University gi writer ani Richard Curtis amadi Robin Discomga maga unai makoi anina magi maramda matagi oiba TV show ama ready tawbagi tamak sem saki magi success journey Haubagi matam naksil laki ahan bada Mr. Bean tholamde Mr. White tholame adudagi tungda mayamna Mr. Bean asina phagani haidana choose tawkibani asumna 1990 gi January 1st ta Mr. Bean gi TV show publish tawi matam khaji ki manungda TV show se popular oikidana Britain gi afob comedian ama oiki maha Masiki tungdadi mabu film industry dasu kausinki The Witches for Wedding and Funeral film dasu yauki movie singa se hit oiki masigi loinana mahakna afauba film kaya da acting tawkre The Lion King cartoon movie da jaju kobu cheki konjelsu mana saki machitana tana maming laiba box office the hit oiba movie kaya da mahakumkre magi personal life ta hairagati 1990 da maga BBC gi makeup artist Sunetra Sastri ga lohongbani 2014 phawbada leiminarami audagi makhoini se divorce oikre 2015 da Mr. Bean Louis Ford ka muk relation oikre aduna aikoina khangadabadi aingonda yawba haijasing jaba talent adugi matugina chatpa adom da kanna inba madudata mai pakadabani aning batoraga yaroi haibase bhap tabigadabani mi su tawi haina hekta tawba yadi aingonda yawrakpa tongan ba hining bado aduda chet pairaga madom da hotna kiba matamda ta sign oigadabani description da aigi hindi channel amagi link pijari madupu hindi khangba khajik khangba sukhang khangdaba pumnamakna subscribe tabiyu 1000 kaktang yauhanbiyu madudagi atopa channel ama khaktanga
promote tawjagi adugi matungda haijararoi video si yengbagi damakta thagasari